Hello guys, welcome to my channel. Masidi Moirang Lai Thangjinggi Andolan Singgi Sem Sabagi video matek ama miling tamanasi. Jaga mafam do sida leira Moiranggi Lai Thangjinggi campus manung ni sise main road ka het hangnara. Triba asi ayuktani namibisi police kharasu adum yaudi DI da khara lai civil da u ꯍꯧꯕ ꯈꯣꯠꯄ ꯀꯔꯤ ꯈꯔ ꯌꯥꯟꯊꯠꯂꯒ ꯃꯣꯏꯒꯤ ꯁꯤꯗ ꯍꯥꯞꯅꯈꯤ ꯍꯥꯏꯅ ꯃꯌꯥꯝ ꯇꯧꯍꯣꯠꯅꯔꯤ꯫ ꯁꯤꯗꯅ ꯍꯧꯖꯤꯛꯀꯤ ꯌꯥꯟꯊꯠꯈꯤꯕ ꯎ ꯈꯔ ꯁꯥꯏꯗ ꯍꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯔꯥ ꯀꯔꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯈꯣꯠꯇꯣꯛꯅꯔꯤ꯫ ꯁꯤꯗꯤ ꯎ ꯃꯆꯥ ꯈꯔ ꯍꯧꯕꯁꯤꯡꯗꯨꯅꯤ, ꯁꯤꯁꯨ ꯂꯣꯏꯅꯃꯛ ꯈꯣꯠꯇꯣꯛꯑꯦ꯫ ꯑꯗꯨꯒ ꯖꯒꯥ ꯁꯥꯏꯁꯤꯗ ꯂꯣꯏꯅꯃꯛ ꯔꯥꯎꯟ ꯑꯣꯏꯅ ꯁꯦꯝ ꯁꯥꯔꯛꯀꯗꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯅꯣꯡꯃ ꯑꯃ ꯑꯃꯨꯛ ꯅꯝꯖꯕꯅꯤ ꯑꯌꯨꯛꯇ꯫ JCB ꯁꯤꯅ ꯈꯔ ꯎ ꯃꯔꯥ ꯂꯩꯍꯧꯕꯁꯤꯡꯗꯣ ꯀꯕꯛ ꯁꯕꯛ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯑꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯊꯝꯅꯕ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯅꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯒꯤ ꯄꯨꯜꯂꯛꯄꯗꯨ ꯂꯣꯏꯕ ꯃꯇꯝꯗꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯣꯏꯅꯤ꯫ ꯊꯕꯛꯁꯦ ꯂꯣꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯦꯛ ꯅꯝꯖꯍꯧꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯣꯡꯃꯗ ꯅꯝꯃꯒ ꯅꯣꯡꯃꯗ ꯂꯣꯏꯅꯃꯛ ꯂꯣꯏꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ꯫ ꯖꯒꯥꯁꯦ ꯈꯣꯠꯇꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯈꯔ ꯁꯦꯝ ꯁꯥꯕ ꯑꯗꯨꯝ ꯍꯧꯔꯅꯤ꯫ ꯃꯇꯥꯡ ꯑꯁꯥꯏꯁꯤꯅ ꯈꯔ ꯁꯦꯝ ꯁꯥꯕꯗꯣ ꯍꯧꯔꯦ, ꯂꯣꯏꯅꯃꯛꯇꯤ ꯂꯣꯏꯗ꯭ꯔꯤ, ꯂꯩꯕꯥꯛ ꯑꯣꯏꯅ ꯊꯣꯜꯂꯤ꯫ DIꯒꯨꯝꯕ ꯀꯔꯤꯗ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯊꯣꯜꯂꯦ, ꯑꯗꯨꯒ ꯑꯃꯨꯛ ꯇ꯭ꯔꯦꯛꯇꯔ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯑꯃꯨꯛ ꯅꯥꯄꯤꯁꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯣꯏ ꯆꯤꯡꯊꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯋꯥꯏꯗ ꯅꯝꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯁꯤꯗ ꯑꯟꯗꯣꯂꯟꯀꯥꯔꯤꯁꯤꯡ 13ꯇꯣ ꯑꯗꯨꯗꯣ ꯁꯤꯗ ꯃꯌꯥꯡꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯉꯁꯥꯏꯒꯤ ꯃꯇꯥꯡ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤꯗꯨꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯤꯅ꯫ ꯂꯥꯏ ꯊꯥꯡꯖꯤꯡꯒꯤ ꯃꯦꯟ ꯔꯣꯗꯇꯣ ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯃꯅꯨꯡ ꯈꯔ ꯆꯪꯉꯀꯥꯟꯗ ꯂꯩꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯃꯅꯨꯡꯒꯤꯁꯤꯁꯨ ꯂꯣꯏꯅꯃꯛ ꯔꯦꯅꯣꯚꯦꯁꯟ ꯇꯧꯔꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯒꯤ ꯃꯟꯗꯤꯔ ꯃꯊꯛꯁꯨ ꯁꯥꯕ ꯂꯣꯏꯁꯤꯟꯗꯔꯤ, ꯁꯥꯔꯤ ꯀꯟꯅ꯫ ꯑꯟꯗꯣꯂꯟꯀꯥꯔꯤꯒꯤꯗꯣ ꯁꯤꯗ ꯂꯩꯔꯦ, ꯅꯪꯁꯤꯜꯂꯒ ꯑꯃꯨꯛ ꯅꯝꯃꯛꯀꯦ꯫ Inauguration stone ꯂꯩꯔꯦ, ꯎꯞ ꯊꯥꯡꯖꯤꯡ ꯑꯟꯗꯣꯂꯟꯀꯥꯔꯤ ꯈꯨꯕꯝ ꯍꯥꯏꯕ unveiled by ꯊꯣꯉꯥꯝ ꯁꯥꯟꯇꯤ Honorable MLA Moirang MLA led fund. ꯉꯁꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯌꯦꯛꯁꯦ ꯌꯥꯝꯅꯁꯨ ꯀꯨꯞꯄꯦ, ꯚꯤꯗꯤꯑꯣꯁꯦ ꯄꯣꯁ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ꯫ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ꯫ ꯑꯍꯥꯟꯕꯗ ꯁ꯭ꯔꯤ ꯃꯥꯏꯔꯦꯝꯕꯝ ꯀꯣꯏꯔꯦꯡ ꯁꯤꯡ ꯁꯤꯗ ꯂꯩꯔꯦ꯫ ꯃꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯑꯟꯗꯣꯂꯟꯀꯥꯔꯤ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯑꯦꯟ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔ 1 ꯂꯩꯔꯦ꯫ ꯁꯤꯗꯅ ꯑꯅꯤꯁꯨꯕ ꯁ꯭ꯔꯤ ꯎꯔꯤꯈꯦꯡꯕꯝ ꯒꯣꯄꯥꯜ ꯁꯤꯡ ꯍꯥꯏꯁꯤꯅ ꯃꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏ ꯊꯥꯡꯖꯤꯡ ꯑꯟꯗꯣꯂꯟꯀꯥꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ꯫ ꯁꯣꯛꯁꯨ ꯂꯣꯏꯅꯃꯛ ꯄꯤꯔꯦ ꯁꯤꯗ, ꯄꯣꯁ ꯊꯝꯃꯒ ꯌꯦꯡꯕꯤꯔꯣ꯫ ꯁꯤꯃꯗꯤ ꯁ꯭ꯔꯤ ꯂꯥꯏꯁꯪꯕꯝ ꯏꯕꯣꯝꯆꯥ ꯄꯨꯈ꯭ꯔꯝ ꯂꯩꯀꯥꯏꯁꯤꯅ ꯊꯥꯡꯖꯤꯡ ꯑꯟꯗꯣꯂꯟꯀꯥꯔꯤ ꯑꯦꯛꯁ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯃꯅꯤꯄꯨꯔ꯫ ꯁꯤꯗ ꯂꯩꯔꯦ, ꯁꯤꯅ ꯄꯨꯈ꯭ꯔꯝ ꯇꯝꯐꯥ ꯁꯤꯡ ꯍꯥꯏꯁꯤꯅ, ꯁꯤ ꯑꯗꯨꯝ ꯄꯥꯕꯤꯔꯣ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ꯫ ꯃꯊꯪ ꯁꯤꯅ ꯁ꯭ꯔꯤ ꯄꯨꯈ꯭ꯔꯦꯝ ꯍꯥꯏꯕ ꯖꯣꯏ ꯁꯤꯡ ꯂꯩꯔꯦ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯤ ꯁꯤꯗꯁꯨ꯫ ꯁꯤꯅ ꯂꯩꯐ꯭ꯔꯥꯛꯄꯝ ꯁꯅꯥꯕ ꯁꯤꯡ ꯍꯥꯏ, ꯁꯤꯅ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ꯫ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ꯫ ꯁꯤꯗꯅ ꯃꯥꯏꯔꯦꯝꯕꯝ ꯑꯍꯟꯖꯥꯎ ꯁꯤꯡ ꯍꯥꯏ, ꯁꯤꯁꯨ ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ꯫ ꯁꯤꯗꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯉꯧꯖꯥꯎ ꯁꯤꯡ ꯍꯥꯏ, ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ ꯂꯩꯔꯦ꯫ ꯗꯤꯇꯦꯜꯁ ꯂꯣꯏ ꯄꯤ ꯂꯩꯔꯦ, ꯃꯣꯏ 13 ꯈꯛꯅꯤ꯫ ꯃꯥꯏꯔꯦꯝꯕꯝ ꯒꯣꯄꯥꯜꯖꯥꯎ ꯍꯥꯏꯔꯦ, ꯐ꯭ꯔꯤꯗꯝ ꯐꯥꯏꯇꯔ꯫ ꯄꯨꯈ꯭ꯔꯦꯝ ꯏꯕꯣꯝꯆꯥ ꯁꯤꯡ, ꯁꯤꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯊꯅꯥ ꯂꯩꯀꯥꯏꯗꯒꯤ꯫ ꯗꯤꯇꯦꯜꯁꯤꯡꯁꯦ ꯄꯣꯁ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ꯫ ꯁꯤꯅ ꯁ꯭ꯔꯤ ꯑꯔꯤꯕꯝ ꯑꯄꯥꯕꯤ ꯁꯔꯃ ꯃꯌꯥꯏ ꯂꯩꯀꯥꯏ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ꯫ ꯀꯨꯃꯥꯝ ꯒꯣꯄꯥꯜ ꯁꯤꯡ ꯍꯥꯏ, ꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ꯫ ꯑꯗꯒꯤ ꯐꯥꯏꯔꯦꯝꯕꯝ ꯏꯕꯣꯝꯆꯥ ꯁꯤꯡ, ꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ꯫ ꯗꯤꯇꯦꯜꯁ ꯂꯣꯏ ꯄꯤ ꯂꯩꯔꯦ꯫ ꯁꯤꯅ ꯁ꯭ꯔꯤ ꯐꯤꯂꯦꯝ ꯑꯃꯨ ꯁꯤꯡ, ꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ꯫ ꯑꯗꯒꯤ ꯁꯤꯅ ꯁ꯭ꯔꯤ ꯂꯩꯐ꯭ꯔꯥꯛꯄꯝ ꯂꯥꯂꯣ ꯁꯤꯡ ꯍꯥꯏꯁꯤꯡ, ꯁꯤꯁꯨ ꯏꯕꯨꯙ ꯊꯥꯡꯖꯤꯡ ꯆꯦꯔꯥ ꯂꯣꯏꯁꯪ ꯕꯣꯔ ꯃꯟꯇ꯭ꯔꯤ꯫
Refrapum lalo hana China last teraturuk coba Hemam nila manising ex-deputy education minister Manipur. Boleh complete boleh. Question lagi ma'am.